ꯖꯤꯔꯤꯒꯤ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ NIAꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯃꯣꯌꯥ ꯀꯧꯕ ꯀꯨꯀꯤ ꯑꯃ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯥꯟꯁꯂꯦꯁꯟ: ꯍꯥꯏꯗꯣꯛꯄ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? NIA ꯍꯥꯏꯁꯦ ꯕꯨꯠ ꯇꯧꯅ ꯍꯩꯕ ꯅꯠꯇꯦ, ꯍꯥꯏꯗꯣꯛꯄ ꯌꯥꯎꯕꯒꯤ ꯐꯥꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯋꯥꯔꯤ, ꯑꯇꯣꯞꯄꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯇꯅ ꯈꯪꯕꯅꯤ꯫ ꯍꯥꯏꯗꯣꯛꯄ ꯃꯤ ꯌꯥꯎꯔꯤ ꯇꯥꯛꯄꯅꯤ꯫ NIAꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯔꯁꯦ꯫ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯌꯥꯝ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯤꯟ ꯐꯥꯕ ꯂꯥꯛꯄꯗ ꯐꯥꯕ ꯂꯥꯛꯄ ꯑꯍꯜ ꯑꯃ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤ ꯁꯤꯔꯦ꯫ ꯑꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯂꯤꯟ ꯐꯥꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯁꯨꯕꯗꯨꯅ ꯂꯤꯟꯗꯣ ꯍꯤꯡꯅ ꯆꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯨꯔꯤꯒ꯭ꯔꯥꯝꯗ ꯊꯣꯛꯄꯅꯤ꯫ ꯅꯥꯒꯥꯁꯤꯡꯒꯤ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯂꯩꯉꯥꯛꯅ ꯍꯟꯗꯣꯛꯅꯕ ꯇꯛꯁꯤꯜꯂꯕꯁꯨ ꯅꯥꯒꯥꯁꯤꯡꯅꯗꯤ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯜꯂꯣꯏ ꯍꯥꯏꯔꯤ꯫ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯃꯥꯔꯖꯦꯟꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯈꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯖꯤꯔꯤꯗ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯊꯥꯡꯂꯦꯟꯂꯦꯟ ꯃꯥꯔ ꯑꯦꯂꯥꯏꯁ ꯕꯣꯌꯥ ꯀꯧꯕ ꯑꯃꯁꯨ NIAꯅ ꯉꯁꯤ ꯐꯥꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯞꯗꯦꯠ: KNNA ꯑꯃꯗꯤ PDFꯀ ꯄꯨꯜꯂꯒ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯑꯥꯔꯃꯤꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯖꯨꯟꯇꯥꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ PDFꯁꯤꯡꯅ ꯂꯧꯕ ꯉꯝꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ORH+ ꯑꯅꯧꯕ ꯑꯃ ꯀꯔꯅꯥꯇꯀꯥꯒꯤ ꯅꯨꯄꯤ ꯑꯃꯗ ꯊꯦꯡꯅꯔꯦ꯫ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯦꯛꯆꯔꯔꯁꯤꯡꯒꯤ ꯈꯣꯡꯖꯪ ꯈꯨꯗꯛꯇ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯨꯒꯥꯏꯔꯝꯕꯒꯤ MSꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯂꯦ꯫